Online Manipur YouTube channel asweng biriba mayam pum namak pu amuk kahna taram nok seri ahan bade amna maru iba pau am update thamjage kuki militant sing na kadang bon mitei khuldan nong mai kapsil laktuna landa silakre handuna kapada kuki militant ama sire ani sokle kuki narco terrorist sing na tumina laijeba mitei khulsing da nong mai kapsin duna landa sin bagi thabuk leptana sa tharagle ngasi ayuk pung mari ga minute nifu ga mangarum taba matam de Imphal West district ki lamsang police station gi manung chanba kadang bon mitei khulda kangpokpi district ki manung channa leiba geljang kuki khulda gi nongmai kapsilak tuna khanghaudana landa silakhi maduda khulngak pa khunja volunteer sing na handuna nongmai kapada kuki militant ama sire ani sokle haina thajanari pawasina hais singda kangsup singkhong dagi khara satlaga leiba geljang kuki khul asi Assam Rifles ki kem kasu hek thangnana leibani hairiba khul asida kuki militant sing na bunker saduna makhoi gi kem oiduna leibani ngasi ayu khanghaudana kuki militant sing na kadang bon mitei khulda nongmai round kaya kapsin duna landa silakhibani maduda khulngak liba khunja sing na khut handuna kanwa mongda nongmai kapsin bada kuki militant amma thodok thokhom da sibaga loinana anina sokapan nangki loinana sokapan masing helamba yabagi thajaba lei hairi nongmai kapna basi hek loibaga kuki militant sing aduna geljang khulda hek thangnana leiriba Assam Rifles ki kemgi sekpal da hanna thaduna leiriba kairak sing da kakhatlaga Assam Rifles kem manungda sensin kibasu khunja sing uba phangki hairi nongmai kapna bagi thodok asigi matungda mafum aduda lamsang police ki kangbu amade atai state security force ki kangbu thomjin khi masigi matungda nongmai kapa nakal animakta lepna khi hairi aduga atopa update amana thamna pokpi maningda kuki na nongmai kapsilak badagi handuna kapa da kuki militant ama siramgani haina thajanari ngasi ayukpung mapan rom taba matam dasu Bisnupur district ki thamna pokpi maningi kanga thai khulda leiba kuki militant sing na thamna pokpi gi maning thangba sarukta nongmai round khara kapsilaki maduda khunga khunja volunteer sing na handuna nongmai kapa matam da kuki militant ama siramgani haibagi thajaba lei hairi amaromda ngarang numidang pung tara rom taba matam dasu Bisnupur district ki khoirentak amasung phubala da kuki khulai paiba sing na makhoi leiri haiba khangnaba nongmai round kaya kapthoraki haina manak nakna leiba khulsingdagi phangwa paw amana hairi pawasina hai nongmai kapsilakpa aduga matam ikan kanadana Sikh regiment oigani haina singna bakanguna silent khonglakliba adu nongmai kapnaba leprasi haina khanghalakibagi khudamni haina lauduna nakal animakta ngarang numidang pung 13 ga makhai rom taba matamdagi nongmai kapnaba lepkibani masigi matungda ngasi ayu pung 3 taba matamda su naral saina maningda su khulai paiba singna nongmai round 10 rom kapthoraki adubu khungak libu khunjasingi maikaidagi khut hanba leikide hairi aduga atopa update amana angang lising taran ganithoi chadruka maudraga mari lanjenarak tun relief camp singda leiri madugi manungda chamadi aki tujungbaga loinana hingli trauma leiraba angang sing mahusagi phibam da hanjil han naba tangai phadrabani utam Manipur thokliba hingsagi thodok asida angang lising taraga nithoi chadruka maudraga mari lanjenarak tun relief camp singda leiri makhoi gi manungda chamadi sathiba pungning wakalgi aki tujungbaga loinana hingli Surasanpur dagi mayum makai thadok pikraba matung thawai hingnanaba chelakhiba aduga hojikna relief camp da leiri bangang amana yekpa lai urubada mahaki pungning da aki tujungbana thanna leiri haibu uli angang aduna yekliba lai da ayang gari amagi mathakta nongmai kaptuna lakpa aduga miyam kaiduna senbu uli khungang amada khulai matiksana yauraba phaba makhalgi nongmai sing haptuna landarakpagi saktam adu utpaga loinana village guard sing na bunker semtuna ngak thokna ba hotna basu uri asang basing sang amagi mathakta hanga mapan machu numit langna thokpa utpaga loinana aki tujungna saktam sing adu ayak palai adu da mayak sengna uli me ahumda kulai paiba miyu sing na Surasanpur da leiba yum kaya mai thakiba amadi angang adu ki lukra oi horabi mama ga loinana tangai fadana hingnana chelakhiba aduna angang adu ki thamoida aki tujungba faun khiba adu mahakni yekliba lai adu da mayak sengna uli more dagi lanjenar klaba sahi taraga mathoi kaktangai riba angang amana yekpa lai amada su asawba amati laman khumningbagi wakhal adu uli mahakna cheda yeklaba aranba tawbasing ne attack sa tharakpagi mawong utpa lai adu phaklangda thelaba matung amukana lai adu pension amana thinduna machet segaiba matamda mangonda apenba phawi maramdi makhoina mahaki yum mai thadokkhibani haina su phongdorokpa leire madu ururaba matung social welfare gi director ngangom utamna hai aki tujungbaga loinana hingliba traumatized tawraba angang sing adu amuk hannam hausagi punsida halaknaba professional counselor singna counseling tawbagi tangai phadaba leiri counselor singna adugum angang singna leiriba camp singna saptuna haksinna pukning wakhalda aki tujungba poklaba angang sing adu yengsingadabani
angang sama gi mathakta adu gumba aki tujungba gi phibam adu da hingli makhoida phawriba aki tujungba adu lauthok tuna athuba matam da mahausa gi phibam da hanjil hanna pamathau tai pukning wakhal da ahong balak liba lanjener laba angang sing adu bu counseling piner magi makta district khuding makta counselor sing lehenba mathau tare makhoina adugumba angang sing adu khandok tuna counseling pi hogadabani social welfare department ki oina so haising laba medical practitioner amasung child secretariat team leire makhoina angang sing bu mahausa gi phibam da hanjil hanna ba counseling pi bagi thabuk chathari hairi child secretary secretary da jina haikru jamna tongan tongan ba relief camp sing da satuna aki tujung ba ka loina na hingliba angang sing khandok tuna counseling pi bagi thabuk chathari maintain disorder la khandana bagi damakta khanna meeting chang ba ga loina na hojik oiriba phibam asida maintain health issue asi khwaidagi maru iba am oiri jinan hai art amasung dance therapy haibasin angang singbu traumatized tawbadagi ngakthoknaba khwaidagi phaba pambai oiri maintain stress matam sangna laklabadi mahausa gi phibam da halakpa wabaga loinana maintain health issue lakani post traumatic stress disorder natragna depression laiba haibasi angang singda toina thokpa amani makhoibu mating pangnabgi damakta marol maran naiba makhoibu akibadagi lauthoknabu honagadabani National Institute of Mental Health and Neuroscientist Nimhans Bangalore dagi team ama thungnabaga loinana traumatized tawraba angang singgi damakta thabuk tawgadaba miyoi singda training pibagi thabuk chathari